Lan pamba kanasu leite. Leibak amatana misimina mikap miraw khol lan gi atik akai uba pamte. Miyoiba amatana lan sangba pamte adubo. Miyoiba khunaidagi lan muthat padingamte. Malemgi masida leptana lan songnari. Lan gi haurakpham kaya laigani adubo. Makhoigi manungda khwaidagi maruoiba maram kharadi leibak amana leibak ambabu namthaba tuhat na het piba masung maral mathum namduna munbadagi thokpani haibayai. Malemgi miyamna langi amangba akiba pumnamak anisuba malemgi lanzauda mayek sengna uba phankrabani adu amuk hana thuandanaba sumna wakhal khanma ngamba malemgi lusingba kharana khanaduna leibak singi apunba lup United Nations linkatkhibani lup asi sembagi maruiba maram amadi lakadaba mirol singda langi seitheng nanghandaba masung yumkai phura dalan pumnamak uphultana mang takpadagi kannabani Masi phangnaba honabada leibak amaga sab manai haiba wafamda yumpham oibatai adumak UN Charter da mayek sengna hairi asau pisak khaidana leibak amaga khenaba leiti namthaba tuhat pibi yaroi migi leibaki ningtambada maram sadana khut thingjalloidabani haibasi malemda lan thuandanaba maroiba wakal amasung aingi yumphamni Wakhalon asi marak hek thugaina bahonarabasu ngasi phawbada kahindana sahi marifu mathoi thambang maram oiduna malemda lanjau thoktana lagli adubu miyoibagi wakhal amasung matamgi khongsat kayati leptana hongli aduna ahongba kaya puraktaba natte haukiba sahi kharada malemgi khwaidagi mapangal kanba leibakni haina panariba US amasung Russia gumba leibak-singna asoba irangda hakthengna yaurakpana malemda kari oirakadagi haibagi nungrangba amadi miyamda phawi Saukhalagli Balibag, India, Thailand, Cambodia, Pakistan, Afghanistan, Myanmar, Israel amasung Iran da leiriba mungnabana topa sapu amaso piri. USSR haina khangdaramba leibag saruk oiramba Ukraine na miyoi amata sidana ningtamba phanglaba matungda North Atlantic Treaty Organization NATO gi sahumda nungaiba pharuktuna magi khongdafam pinaba thanglakpa khongthang Russia gi khojinda tum sangbani haina lawi. Masigi mathakta kumja lisingani tara marida referendum tawduna Crimea Russia di yaushin khibadu Ukraine da ningdol puamba thawang amani adudagi ing kumja lisingani kunithoigi February thadagidi mapung phaba lan leibak anigi marakta soknari lan makha chathari amaromda malemgi khwaidagi mapangal kanba masung ina khunba leibak ni haina lawriba America na lon amasung phongna malemgi leibak ateisingda khabai khara saba matam kuire USSR kaikhraba matungda magi lamba leitre haiduna lagli sahi asigi January thada maning tamba leibak Venezuela da ahingda landaduna leibak adugi president Nicolas Maduro phaduna puraga wayel chathanaba honaba adu ikan kanadana Middle East da nithau aige khaliba Israel ga lautundarga Iran da landari lan adu malemgi aingi milengdadi sumdaba amani haina mot pinai landabagi maroiba maramdi Iran gi missile program leibak anina sakhoranba pamde Leibak aduna nuclear khulai leiba haibasi America amasung Israel da akiba puoli haina lobudagini Iran dagi kilometer lising taruklom lapna leiba USA da karamna akiba puoli banu haibasi America gi miyam marakta hangnaba wahangni adubu sahi asigi February 19 dagi Operation Epic Fury hokre ahubada Iran gi Minab school da attack chataduna school tambam mahairoi nupi masa samung phumanga sikiba adu khwaidagi thamoi sokpa misam siba thodok amani Makha bada Iran na leibak tarama thoiromda khud hanbada misimina amang ata yamna thoki lan makha chathari Haujik lagliba wafamdi Malemda lan thuandanaba linkatkiba United Nations kari tawribagi haibasini UN gi khwaidigi maroiba masa Security Council gi lengdraba member oiduna veto power sizinaba ngamba USA amasung Russia na lan yawba matamda Security Council upai leitena khud pulaga yengduna leiba tarabra Haujik Pawbadi Lan Loisinaba Security Council na Sanaba Thabuk Paikhalakpa Udri. Langi amang ata hanthanaba appeal toba natana. Matamamada Korea da Irang thokpa matamda Security Council thabuk toba ngamtabagi phibam lakpadagi General Assembly na Uniting for Peace Resolution lobugumna thoglibi Irang singko naba anuba warep lobagi tangai phadaba lakpa suyai. Mugnaba kaya asi matam sana loisena bahona hodrabadi malemda nauna lalgi phizol semduna khulaigi lamjel tanarakpagi phibamda lakpa haibasi yamna nakna leire lan yauraroi khalamba langi khwaidigi tamthiba saitheng phangkraba Japan phauba anoba langi khulai sap amasung puthokpagi I pau phongba thengnare leibaki ningtamba ngakdaba amasung akanba leibaksingna asonba leibaksing tuhorpa amasung namduna maral mathum munba ngamdanaba nuclear khulai leitaba yadi haiba wafamda Lona leibakaya khulai saba hauramgani haibada lanba oiroi
ꯑꯊꯥꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯐꯤꯕꯝꯒꯤ ꯃꯊꯛꯇ ꯃꯥꯂꯦꯝꯒꯤ ꯂꯥꯂꯣꯡꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯝꯗꯝ ꯃꯔꯨꯑꯣꯏꯅ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯂꯤꯕ ꯃꯅꯤꯄꯨꯔ ꯀꯔꯤ ꯐꯤꯕꯝꯗ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯅꯩꯅꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯣꯏꯔꯛꯂꯤ ꯍꯟꯗꯛꯇ NIAꯅ ꯑꯃꯦꯔꯤꯀꯥ ꯃꯆꯥ ꯑꯃ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟ ꯃꯆꯥ 6 ꯃꯤꯖꯣꯔꯥꯝ ꯐꯥꯎꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯪꯁꯤꯜꯂꯒ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯍꯣꯠꯅꯩ ꯍꯥꯏꯗꯨꯅ ꯐꯥꯈꯤꯕ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯍꯣꯡꯂꯛꯂꯤꯕ ꯃꯥꯂꯦꯝꯒꯤ ꯃꯁꯛ ꯑꯁꯤꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯀꯔꯝꯅ ꯂꯩꯍꯧꯒꯗꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯗꯨꯅ ꯂꯩꯔꯤ